कुकीसिंगना बोयकॉट तौरबसु सीएम चुरचांदपुर चेतुना एमएलए बुंगजागिल बातेगी लैरोन चनबदा सरुक याख्रे कुकी एनपी मणिपुर की मामासुंग कुकी सिविल सोसाइटी ऑर्गेनाइजेशन के CSO सिंगना चीफ मिनिस्टर नामखाइखरे मेईओई ngasi चुरचांदपुर खोंगचट असिदा चावना थिंगबा थमखिबा अमसुंग बोयकॉट लाउथोकपा लैख्रबसु सीएम खेमचान ngasi अयु पुंग 10 खरे हेलकपदा इम्फाल की कंगलादा लैबा हेलीपैड तगी चुरचांदपुर डिस्ट्रिक्ट हेडक्वार्टर तमना हेलीकॉप्टर तोंगदुना चुरचांदपुर डिस्ट्रिक्ट हेडक्वार्टर ngasi पांगथोकलिबा लैखिद्रबा थालोन एसी की एमएलए बुंगजागिल बातेगी अरोइबा मथौं मंगम की थौरमसिंगदा सरुक याख्रे खोंगचट अदुदा थांगा केंद्र की बीजेपी की एमएलए तोंगब्रम रोबिंद्रोसु सरुक याखी चीफ मिनिस्टर ना चुरचांदपुर की डोरकास बेंगदा पांगथोकलिबा लैखिद्रबा एमएलए बुंगजागिल बातेगी फ्यूनरल सेरेमनीदा सरुक यारदुना लैखिद्रबगी मफमदा लैसु कतुने काई खुमनरबा मतुंगदा मफम अदुदा तिल्लिबा मियामगी मफमदा वा ngangladu hai laikhidaba MLA asida chathaki attack adu akanba mawongda condemn tawduna lakle MLA bungjagil na mahakna numit adugi numidang wairamda mahaki leminaba thoklamlabadi adugumba pamdaba thawdo adu thoklamloi laikhidaba bungjagil baltiga mahak unakhiba 2023 gi May 3 da thokiba thawdo adu ningsing handuna laikhi amadi MLA asiga mahak unaba khuding thokliba irang asi लोइसिनबा अमदी हिंसा की थौदोकसिंग लाक्सिनबगी मतंगदा खनदुना लाखी अदुगा एमएलए बाल्ते मयुमदा चाक चारुनबगी हनखिबनी थौदोकसिंग निंगसिंग लदुना हारिबा नुमित अदुमक्तदा नेमचाकिब गेंदसु मांगना इरांग कंसिलकपना मरम ओइरगा महाक पुकांगपोकपिदा चतनबा खंगनखि हारि तुंगदा नेमचाकिब गेन मथंगी नुमिता अकनबा सिक्युरिटी ngak senbaga loinana kangpokpi tamna soyangam yauduna chatki hari ngasi jomi council amasung YPN asiduna laikhidraba Thailand AC gi MLA bungjagil baje gi areba mathau mangam pangthokna ba tongan tongan ba dharma gi oiba thoram sing laikhidaba MLA asigi Churachandpur town gi Dorcas Bank da laiba mayum amadi mafam asida laiba YPA cemetery da pangthokliba mafam asida Chief Minister Namkhaikhre Meeoi singana laktuna saruk yakhre amarom da Churachandpur district ki Dorcas Bank da laiba YPA cemetery da laikhidraba MLA bungjagil bache yaroiba mathau mangam pangthokpagi thoram asida Chief Minister Namkhaikhre Meeoi amadi atai MLA amasung minister khara Churachandpur da laktuna saruk yagani haibagi pau leibana maram oiraga district asigi maruaina Kuki sing apex body sing oriba Kuki NP Manipur Kim amasung Kuki Civil Society Organization KCSO Singna CM ki khongchat asibu boycott tawbai oina ngasi ayuktagi hoduna Churachandpur district ta total sa dan laukthokhibaga loina district asigi maru oiba town sing da maru oina kaithel sing dukan sing mahai loisang sing government office sing thonglona ki masigi mathakta Churachandpur district ki maru oina lambi sing da Kuki nupi sing yauna volunteer sing tholaktuna lambi da nung amadi pochai paishinuna lambi thingbagi khongjang sing Chief Minister na lambi da lakpa thingnabagi damak ngasi ayuktagi hauna chathaba hauki hauzik faubagi oina district asida pamdaba thodok sing thokhibagi pau leitri mai kapsilakpada chenaba sing फाद्रबदी तिदिम लंबी मतम कक्तबदा इकोनॉमिक ब्लॉकेट तौरगनी लुपसिंग कुकी मिलिटेंटनी चिंगनबसिंगना ngarang बिष्णुपुर डिस्ट्रिक्ट की तोरबुंग मनिंगदा तमथीबा मवंगदा नोंमै राउंड कया कापसेनुना अटैक चथरखिबा थौदोकपु तोंगान तोंगान बलुफ कयाना अकनबा मवंगदा यानिंगदबा फोंदोरकली सांगाना चटकदबा लेबाक मचा तादबा ngarang की थौदो अदु नुमिदांग पुंग 13 का मिनिट 10 रोम ताबदा थोकिबनी तोरबुंग यूनाइटेड क्लब की प्रेसिडेंट TH रोमेश सोशल यूथ डेवलपमेंट Organization Fogokchau Ikai ki President KH Yaifaba Lamthabung Area Voluntary Association Torbung Fogokchau Ikai Mamangi Secretary K Social Youth Development Club Fogokchau Ikai Maning Laikai ki Secretary M Mani Meiche Youth Development Organization Fogokchau Ikai Awang Laikai ki President K Bikram Thogolo Youth Development Organization Fogokchau Ikai ki President B Premchandra amasung Youth and Social Development Organization Kwakta Moirang Turel Mapan ki President na punna kuyek piduna ngasi thokpa cherol amagi matung ina ngarang inung mai kapsilaki bathawdo aduna mafam adugi miyangi punsi kudong thiringai ohenbaga loinana mafam aduda akiba amadi chorang na bathogale haidi asiguma thawdo asi ahan bathokpa natte hairaduna torbung amadi manak nakpada leiriba miyam na asiguma thawdo amadi thawong asi hanjin hanjin namayok naduna lakli miyamgi awaba amadi asiguma thawdo asigi matangda kayarak hanna mari leinabasing da wakat khibaga loinana Central Security Force kaya leina mara leibasing mathakta ngasi fawba matik chaba action amata lokhotpa leitri asiguma lenga ki tumin election ma thawong asina anti social amadi anti national oiba thabak tawbasing na hena mateng pangsinuna micham miyam da hanjin na attack chathaba ngamhalli Central Force ki personnel leina ngarang ki thawdo ama thowan kiba personnel sing adugi mathakta su matik chaba action lokhotnaba cherol aduna demand tawri aikhogi khungang kaithel amadi lanthum na chingba kaya mang taklaklaba matamda miyamna tumina leptuna yengduna leiraroi hairaduna mafam asida matik chaba security thambaga loinana ngarangi thodokta chenaba sing faduna matik chaba chairak pung 12 gi manungda pidrabadi miyamga loinana mathakta palli balup sing asina tidim lambida matam kaktaba economic blockade tawragani haina mari leinaba sing da section wa thamlakli asi sulaima khong KV school da mahairoi sing changhan khidre army na oidaba ngangi haiduna irang haukhre
ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯂꯩꯃꯈꯣꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯥꯛꯁꯦꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯜꯂꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯊꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯆꯪꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯑꯥꯔꯃꯤꯅ ꯑꯣꯏꯗꯕ ꯉꯥꯡꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯔꯈꯨꯜ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ ꯑꯃ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯣꯝꯗꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯦꯕꯤ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕ ꯆꯪꯂꯨꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯆꯪꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯀꯦꯕꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯒꯥꯔꯤꯗ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯉꯔꯥꯡꯒꯨꯝꯅ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯠꯂꯒ ꯊꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜ, ꯈꯨꯔꯈꯨꯜ, ꯁꯦꯛꯃꯥꯏ ꯐꯥꯎꯕ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯀꯨꯀꯤꯅ ꯀꯔꯤꯒꯤ ꯃꯍꯩꯔꯣꯏ ꯆꯪꯕꯗ ꯊꯤꯡꯕꯅꯣ ꯍꯥꯏꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯏꯔꯥꯡ ꯍꯧꯈꯤ꯫ ꯄꯨꯡ 7:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯉꯔꯥꯡꯁꯨ ꯀꯨꯀꯤꯁꯤꯡꯅ ꯃꯍꯩꯔꯣꯏ ꯆꯪꯍꯜꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯔ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯀꯨꯀꯤꯅ ꯇꯧꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯤꯌꯥꯝꯗ ꯃꯤꯅꯝꯃꯤ ꯍꯥꯏꯗꯨꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡ ꯄꯨꯟꯗꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤꯅ ꯂꯩꯃꯈꯣꯡ ꯇꯥꯕ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯊꯤꯡꯕ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯀꯌꯥ ꯊꯧꯖꯤꯜꯂꯛꯂꯕ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝ ꯑꯗꯨꯒ ꯃꯨꯛꯅꯕꯒ ꯂꯣꯏꯅꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯨꯅ ꯅꯝꯐꯨꯗ ꯑꯥꯔꯃꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯇꯝꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ ꯑꯃ ꯁꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯑꯥꯔꯃꯤꯁꯤꯡꯅꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡ ꯆꯪꯂꯛꯇꯅꯕ ꯊꯠꯂꯒ ꯊꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯍꯩꯔꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯊꯤꯡꯂꯛꯈꯤꯕ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯑꯗꯨ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯂꯩꯃꯈꯣꯡꯒꯤ ꯃꯄꯥ ꯐꯥꯎꯕ ꯀꯨꯝꯊꯔꯛꯇꯨꯅ ꯂꯝꯕꯤꯗ ꯐꯝꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨꯗꯁꯨ ꯑꯥꯔꯃꯤꯁꯤꯡꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯣꯝꯗ ꯂꯥꯟꯁꯤꯟꯗꯅꯕ ꯉꯥꯛ ꯁꯦꯟꯈꯤ꯫ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯗ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯁ꯭ꯔꯝ ꯇꯝꯐꯥ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯦꯕꯤ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8:15 ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯩꯃꯈꯣꯡꯒꯤ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤꯗ ꯐꯝꯖꯤꯟꯗꯨꯅ ꯀꯦꯕꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯍꯟꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯁꯦꯜ ꯗꯤꯚꯤꯖꯟ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯑꯣꯐꯤꯁꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯍꯣꯠꯅꯔꯒꯤ ꯍꯥꯏꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯉꯁꯤꯗꯤ ꯄꯨꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯤꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯨꯀꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯒꯗꯤ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯂꯩꯃꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯅꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯥꯔꯃꯤꯁꯤꯡꯅ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡ ꯑꯗꯨ ꯃꯤꯇꯔ 100 ꯍꯟꯊꯔꯒ ꯂꯩꯌꯨ, ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯅꯟꯈꯥꯏꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯉꯔꯥꯡꯗꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯎ, ꯃꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯁꯨ ꯑꯗꯨꯃꯛ ꯍꯟꯗꯣꯛꯀꯦ ꯍꯥꯏꯅ ꯌꯦꯠꯅꯕ ꯉꯥꯏꯍꯥꯛꯁꯨ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯈꯔꯒ ꯑꯥꯔꯃꯤꯒ ꯋꯥꯔꯤ ꯁꯥꯅꯔꯨꯕꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ, ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯅꯈꯣꯏꯅ ꯉꯥꯡꯕ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯠꯅꯕ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯂꯕ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯔꯥꯏꯐꯜꯁꯀꯤ ꯅꯝꯊꯥꯛꯀꯤ ꯂꯥꯡꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯄꯤ.ꯗꯕ꯭ꯂꯤꯎ.ꯖꯤ. ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯆꯩꯊꯦꯡ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯀꯦ.ꯁꯤ.ꯄꯤ. ꯄꯤ.ꯗꯕ꯭ꯂꯤꯎ.ꯖꯤ.ꯒꯤ ꯍꯣꯝ ꯀꯃꯤꯡ ꯑꯦꯟꯗ ꯔꯤꯀꯟꯁꯤꯂꯤꯌꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯄ꯭ꯔꯇ꯭ꯌꯨꯁ ꯀꯨꯃꯥꯔ ꯀꯧꯕ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯂꯤꯕꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯀꯦ.ꯁꯤ.ꯄꯤ. ꯄꯤ.ꯗꯕ꯭ꯂꯤꯎ.ꯖꯤ. ꯑꯦꯝ.ꯁꯤ. ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯄꯤ.ꯑꯥꯔ.ꯑꯣ. ꯆꯤꯡꯈꯩꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯂꯨꯕꯁꯤꯅ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯑꯀꯟꯕ ꯊꯧꯖꯥꯜ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯉꯩ ꯑꯃꯗꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 4ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟꯗꯥ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯁꯤꯗ 7ꯁꯨꯕ ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯃꯥꯟꯗꯔ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯄ꯭ꯔꯇ꯭ꯌꯨꯁ ꯀꯨꯃꯥꯔꯅ ꯂꯨꯞ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯌꯨꯔꯦꯝꯕꯝ ꯃꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯤꯠ, ꯄꯥꯎꯇꯦꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯃꯅꯤꯅꯆꯤꯡꯕꯒ ꯍꯣꯝ ꯀꯃꯤꯡ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯒꯗꯧꯔꯦ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ 30 ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯕꯤ.ꯑꯦꯜ.ꯑꯦ.ꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯒ꯭ꯋꯥꯗꯥꯔꯒꯤ ꯖꯨꯋꯥꯅꯤꯗ ꯂꯩꯕ 5 ꯀꯣꯁ꯭ꯠ ꯒꯥꯔꯗꯀꯤ ꯀꯦꯝꯞ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯔꯁꯅꯦꯜ 30 ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯕꯦꯂꯣꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ (ꯕꯤ.ꯑꯦꯜ.ꯑꯦ.) ꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯏꯍꯧ ꯍꯧꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯁꯖꯤꯗ ꯕ꯭ꯔꯤꯒꯦꯗꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯄꯥꯀꯤꯁꯇꯥꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 30 ꯍꯦꯟꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯥꯎꯂꯥ ꯕꯦꯂꯣꯁ ꯑꯦꯂꯥꯏꯁ ꯑꯁꯃꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠꯈꯥꯏꯍꯟꯅꯕ ꯃꯆꯥꯛ ꯊꯟꯅ ꯌꯥꯎꯕ ꯃꯥꯖꯗꯥ ꯇ꯭ꯔꯛ ꯑꯃ
ꯀꯦꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯒ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ BLAꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯖꯤꯌꯥꯟ ꯕꯣꯁꯅ ꯍꯥꯏ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯀꯦꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯂꯦ꯫ ꯂꯨꯞ ꯑꯁꯤꯒꯤ ꯇꯦꯛꯇꯤꯀꯦꯜ ꯋꯤꯡ ꯑꯣꯏꯔꯤꯕ ꯐꯇꯦꯍ ꯁ꯭ꯀ꯭ꯋꯥꯔꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯣꯝ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯁꯥꯏꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫